Minister Susindro na Congresski Manifesto ki Matangda Fongdokhiba Wapham Lairikki Mangal Watpa Malli. Afaba school da Ming Chanduna Mabudhi-Marousing Fanaba Hotnaba Mathou Tare Shyamacharan. Pawasi ngasinong til Fongdokhiba Leiba ki mayra pawsi dagi laukhatsaba ne. Congresski Manifesto ki Matangda Manipur Lainga kasida CAFNPD Minister Waina Puriba. Laisang tem Susindro na Fongdokhiba Wapham Lairikki Mangal Watpa Malli. Minister Athuba Matamda Afaba school amada Ming Chanba Mathou Tare haina. Manipur Pradesh Congress Committee MPCC Legal Department ki Chairman Sanaugzam Shyamacharan na Phongdokre. Wapham asing ngasi Imphal gi BT Rota Leiba Congress babanda pangthokiba paugi mifam amada Shyamacharan na Fongdokhiba nei. Mahakna makhata na hai Congresski Manifesto da lamdam masida khundaminariba phurup jati khudingmangna yanaraba political amasung administrative solution ama purangna bahona nei. Amadi amugana tangdu laitaba purangna Reconciliation Commission ama semgani haina palliba sida BJP gi Minister Susindro na paba hitabra na tragang lauksin bangamdabagi mamita haina paumising da Phongdokhe mahang na hai maramaduna thuba matamda Minister Susindro ase Yunako na traga St. George kumba Afaba school amada Ming Chanduna Mabudhi-Marousing khara Fanaba Hotnaba Mathou Tare Lairik laisu haiba miyoy na ithorakpa Wapham Lairik haitaba miyoy na lauksin bangamdre haibasi khangle haike. Opposition leader Rahul Gandhi gi Manipur khongsat ki matangda press media da ngarang ministerial Susindro na Fongdokhiba Wapham gi paukhum piraduna mahak na hai MP angomsa bimol akoijam na mikhal da mai pakhiba si media sing sel na laikhiba dagi ni hai na minister Susindro gi Wapham laibak thiba nei miyam da I pau sandokliba media bu sel na laiba yai haiba si minister na hairak padagi khangba ngamle handak mikhal mamang da BJP gi spokesperson sing na media channel singi discussion debate program kayada 400 par haina laukhiba do result matungda Narendra Modi na India gi media sing sel na lehaudra natraga Leiba yonba yaraktra haina Shyamacharan na wahang hanglagle Kuki Militantsingna Jiribam gi Motbungda Leiba BDF post Nongmei Kapsinduna Landarakhre pawasi ngasinong til Fongdokhiba Leiba ki mayra pawsi dagi laukhatsaba nei Jiribam district ki tongan ba mafam kayada Kuki Militantsingna Nongmei Kapsinduna landabagi thabak yamna kanna chatharagle ngarang numidang pung 8 ka minute nifuga mangarom taba matamda Jiribam district ki Motbung village da Leiba Village Defense Force BDF ki post Nongmei Kapsinduna landa silakhre haire pawsi asina fangba pawgi matungina de Kuki Militantsing aduna Faizang village singthaktagi BDF post adu tamna Nongmei round kaya masing khangdana kapsilakhiba nei Maduda post adu Leiba BDF personnel sing aduna su Kuki Militantsing gi maiki da khut handuna Nongmei kapkhi haire yamna ngagliba de BDF post leiriba Motbung village adu maktada CRPF ki kema masul lai adubu Kuki Militantsing na mafam adu Nongmei kapsilakpa adu da CRPF ki maiki dagi Nongmei maru amata kaptuna khut hanki de haire Nongmei kapsilakpa ki pauta badagi Jiribam police ki kangbu amade AR gi kangbu mafam adu da laktuna numidang adu maktada thiba humba gi thabak sathakhe Masigi matungda Kuki Militantsing aduna makhata na Nongmei kaplakhidre haire